세, 아이 둥시야요 세, 세미, 세. ꯁꯤ ꯊꯥꯖꯅꯤꯅꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯍꯩꯍꯧꯔꯒꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯈꯥꯎꯗꯩ ꯄꯨꯕꯤꯒꯦ 야니 세 가우디 뽑이게봐 야네바 아이 뽑이게봐 마시디 자슬라 보러 왬한게네 낭나 수암 옥세네시 그이기노 아이 부가잉 옥세네이바 유타코스 나테 조르사나부스 나테 레레콜락타 코이차 찰라가 옥세나부스 나테 시부 옥세나부 까우라네 얌 와레 나땅 팡기시 세 시다 팡세 보러 왬한게 낭부 능시바 가이도 마사 강제라보 강데 아도 그냥 항문에 항문에 능시바 하이바세 그나군비 마 아이기 밑에 숨무든 라이라바 마기는 부하려바디 타와이포부 타게 칼리부시보 능시바 나트라네시바 앙앙시 능시바가 카가 강바 호레고 adubu kanano ne lay ama lay ani anu sidaba kalakshaba magi wakalda itomta kapse aduga moksu itomta nokse aigi thamoinadi tatna hai mana soibu nungsi haina maigi mirakta balla male bedagi dokna banade mana nungsi rabasu nungsi trabasu aidi magi tamat mikini boro jase tingi matamse 그대로게 아유 야르니 됐어 수도로
제 타자. ꯑꯩ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯀꯔꯤꯕ ꯀꯩꯅꯣ ꯑꯉꯥꯡ ꯅꯪ ꯍꯥꯏꯗꯣ ꯊꯥꯖꯅꯕ ꯀꯩꯗꯧꯒꯦ? ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ ꯆꯠꯁꯤ ꯂꯥꯛꯑꯣ. ꯄꯥꯏꯔꯛꯀꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ. ꯄꯥꯏꯔꯛꯀꯅꯣ ꯍꯥꯏꯗꯤ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯊꯥꯗꯣꯛꯑꯣ 아무 누시나 원래 맞았네. 에이, 폰데 폰기다. ꯌꯥꯝꯕꯨ ꯀꯩ ꯂꯩꯔꯦ 좀 나쁜이다. 사등학동 좀 냅시나 오늘도 잔시. 응 ꯌꯥꯔꯣꯏꯗ ꯃꯤ ꯑꯎꯕ ꯑꯃꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ 까나부 그게 간대요. ꯅꯪꯗꯤ ꯅꯨꯄꯥ ꯈꯪꯉꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯌꯥꯏꯌꯦ 너는 아이도 염춤해. 남이면 빠노비시다. 너무디 까랑거리. 아주사 ꯌꯥꯝꯕꯨ ꯅꯪꯁꯤ ꯅꯨꯄꯥꯅꯤꯀꯣ 만져봐. ꯃꯥꯜꯂꯤꯗ 아이 절로 크게. 목소리는 누구나. ꯂꯧꯕꯨꯛ ꯆꯠꯇꯣꯏꯔꯣ? ꯁꯛꯇꯥꯁꯤꯒ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯗꯥꯏ. ꯅꯪ ꯊꯥꯖꯅꯕ ꯑꯩ ꯀꯩꯗꯧꯔꯒꯦ? ꯎ ꯑꯆꯧꯕꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯆꯣꯡꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯥꯡꯁꯤꯅ ꯊꯃꯣꯏ ꯃꯄꯥꯗ ꯆꯛꯂꯥꯎ ꯊꯤꯟꯖꯤꯟꯖꯧ ꯍꯥꯏꯕ꯭ꯔꯥ? ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯖꯒꯗ꯭ꯔꯣ ꯉꯥꯎꯁꯟꯅꯅꯨꯁꯦ ꯑꯩ ꯂꯧꯕꯨꯛ ꯆꯠꯀꯦ ꯊꯣꯛꯑꯣ ꯉꯥꯏꯈꯣ, ꯄꯥꯈꯠꯀꯅꯨ. ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯉꯥꯎꯕꯗꯧꯅ ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯡꯁꯤꯅ ꯀꯩꯁꯨ ꯊꯤꯜꯂꯣꯏ. ꯁꯦ, ꯌꯦꯡꯉꯨꯁꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤ ꯌꯦꯡꯉꯨꯁꯦ. 걸어! 가이런 뜻이! 제 타자, 아기 공 센터리가 제일 지내서 아기 담모대 야오기만 nangi nagsibugi cheladi mangan bangamla aigi thamoi sogairaga thawai se thadana tumina manam sta potharaki nangi nungsib to gairamo nang naibu kihallaga nang naibu kaphallaga nangi nungsiba phangni khanbro nangbu kihanba nangbu kaphanba adugi wadi nate ngasigi taibangsina khangbidrabasu nang phonete khangkham tokpani aina nangbu kayamuk nungsibagi haiba nangna nungsimuk tang hairabadi ai nangona ayatpa amatta pira aina nungside hairadi adu oiradi ai mikup khuding kaptuna laigani nangi nanakta adum yettuna laigani phare nangi apamba khudingdo ai heng hairagi ado aigi apamba amadi nangna thunganba ngamgadra ngamkani adudi doctor sasila ngasigi taibangsina khangbidrabasu nang phonete khangphang thokpani aina nangbu kayamuk nungsibagi haiba nang haine do hairodana
애인지 누시던데 마누시 누시죠 말래. 봉독자호 미나 한적이니 아시모 누시비디 타모이들래. 어제나 타모이들을 강가니 누시비세 에이때 누시라가 야발때. ngasi thamoi maro loliko nangi nungsibadubu karamba nungsibano nangi nungsibiduna nangbu wana ngairamgani ko 와험 덕대다. 애나도 돈 짰다 올리듯이고. madi kamai khangdoiba 강노베 말래. 자스. goro nanga aiga gi marakta khenaba yam lei habase nangna sana khangi natra nangna ibu nungsirido inkhalak pangai hakini tung koi gadaba natte madu ala mani nang nei bunung silbai pangai mani nanga aiga nungsina ba habase miyamna noknagani ikai ba kya masu nangani khumbang amoidaba wang kya lakani mado nang piba ngamgadra aidi nungsibada kanabusi kaide kanabusi kide makhoi gi wahang lising gi pakum ai piba ngamani maramdi aina nang bu thamoi sena nusi aduga kaigi kaishu khangdaba doctor dudana icheni kaigi haiba adu sune aidi nang bu nusi mado oi thokloi khenaba yam lei akhoi swaidane sukse zatnadi nang jakroslo 아무튼 아이코네 색깔이 얌파져있고 나 따다자로 아이네가 독tor 오라마디 얌태 누가이니 sumaina lambidane 나 나이쿠어 차우키노 박제디 nangi ming kari kawi sumaina lambidane karan tabase laglai sui mangang khara watpa male lairik pudi paisa talingaida mangaldo mangkre ado paisa sidi nang naigi inakta lairabo paisa akni nangi si tabak yam chilhau bro aigi si amaina drobo hainade ado matam khara aiga loina se nangi da loi thongan ge nangise me sidrira sao thì yam thi bak jeri ne Nangi wayamana ngasi ai yuthale dana churusute rebu kwadisa de ngasi di ai nangi naning tungandoi ne miyam tana bai nang bunung si ai doi ne I love you Thaza Bendriba abukala ko ai bro
ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦꯀꯣ? ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯣꯏ. ꯑꯩ ꯆꯪꯉꯒꯦ. ꯅꯪꯅ ꯉꯔꯥꯡ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣ? ꯌꯨꯒ ꯊꯛꯑꯗꯅ ꯃꯤꯅ ꯍꯤꯡꯅꯔꯤꯁꯦ 이ꯖꯠꯇꯅꯤ. 이ꯖꯠ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ 시작ꯔꯣ? ꯅꯪꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯏꯀꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯍꯥꯏꯗꯕꯅꯦ. ꯑꯗꯨꯕꯨ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ? ꯌꯨꯗꯣ ꯊꯛꯂꯔꯣꯏ ꯍꯥꯏꯔꯦꯗꯅ. ꯌꯨ ꯊꯛꯇꯕꯤꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯒꯦꯕ. ꯅꯪ ꯁꯥꯎꯔꯅꯣꯕ. ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ? ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯣꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯔꯝꯃꯕ, ꯈꯨꯠꯂꯥꯏꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯣꯜꯂꯕ, ꯈꯨꯠꯂꯥꯏꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯛꯀꯅꯤ. ꯑꯗꯨꯁꯨ ꯇꯞꯅꯒ ꯅꯠꯇꯦ, ꯕꯪ ꯂꯥꯎꯅ ꯄꯣꯈꯥꯏꯔꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯔꯦ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯦ. ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯊꯨꯡꯅꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯑꯗꯨꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯨꯝꯁꯤ. ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯃꯛꯇ꯭ꯔꯕ ꯃꯔꯤ ꯑꯃ ꯑꯣꯏꯍꯟꯁꯤ. ꯑꯩ ꯆꯪꯉꯒꯦ. ꯂꯤꯂꯥ ꯌꯦꯡ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ. ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯐꯤ ꯑꯗꯨꯝ ꯁꯥꯂꯦ. ꯃꯤ ꯃꯆꯥꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤꯀꯣ. ꯃꯤ ꯍꯦꯔꯣꯗꯤ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯇꯕꯒ ꯌꯥꯝ ꯍꯩꯔꯦꯀꯣ. ꯄꯩꯁꯥꯗꯨꯕꯨ ꯅꯣꯏ ꯍꯦꯔꯣꯗ ꯊꯥꯗꯣꯏꯔꯣ? ꯂꯤꯂꯥ ꯍꯧꯔꯦ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯩ ꯆꯠꯂꯔꯣꯏ. ꯅꯣꯏ ꯁꯥꯎꯔꯅꯣ. ꯏꯃꯥꯁꯨ ꯂꯩꯇꯦ. ꯌꯨꯝ ꯃꯤ ꯀꯅꯥꯝ ꯂꯩꯇꯤꯌꯦ. ꯂꯥꯎꯍꯦ. ꯂꯤꯂꯥ ꯍꯧꯔꯦ ꯃꯤꯅꯩꯕꯣ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯍꯛꯅ ꯇꯝꯈꯤꯗꯕꯅꯤ. ꯆꯦ ꯊꯥꯖ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ. ꯀꯅꯥ ꯉꯥꯏꯔꯤꯅꯣ? ꯅꯣꯏ ꯆꯦ ꯊꯥꯖꯗꯨ ꯏꯁꯤꯡ ꯆꯨꯞꯄ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯆꯦ ꯊꯥꯖꯅ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯕꯅꯤ. ꯀꯩꯒꯤ? ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨ. ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯥ ꯇꯣꯝꯕꯅ ꯆꯦ ꯊꯥꯖꯕꯨ ꯌꯨꯝ ꯄꯥꯜꯂꯝꯒꯅꯣꯅ ꯑꯗꯨꯝ ꯉꯥꯏ ꯂꯩꯕꯅꯤ. ꯃꯤꯕꯨ ꯋꯥꯍꯟꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ. ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯂꯥꯛꯑꯕꯅꯤ. ꯁꯦꯡꯂꯦꯀꯣ. ꯑꯗꯨꯗꯤ ꯑꯩ ꯀꯧꯔꯨꯔꯒꯦ. ꯀꯧꯊꯣꯛꯑꯣ.
이싱 쇼기게. Kay haidoi no? Impal haidra. Mi ama ngairi ni. Misakta. Ay natabra. Ay ko su wahali si kay kino. Ay taja da bay nang gajaw natra. Ay nambu thambu singnusi. Wahi paring du dang ta na ba? Ay ni sahi kya no ngairi se. Nang na bu yam phatte. Ay shu wai pen chai na ba. Jai kya no ngari se khambra. Changage. 제타자, 이니네 세라머니에 상가실라오. मादी ममानबीगी मनाक्ता फी थिनब चखिने पोरागा नंगी मरुकी पैसादो पीनी हाइब्रा कैनो हाइरंबनिने अदो इमाबो कैनोम खंगब्रा करीबुनो 제타자가 खंगनाबो नुपादो डॉक्टर निंगो अवोइबरो असेंबैने माबु कयाम फगाजानी नंबो नसे थाजा ngaखिगे हाइब्रो ngaयरोय आई मरुपगी पैसा खोम दवा याम लेहौरी चलु खिगे इमाबो चलो चलो Sibamu. Saire. мяу 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 Singsiga. Siam hai na de. Machak fajabal lai sabi ga chapminai na pose da ga chali ko. Ay. Usitre nang se. Pose da ga liepi ni. Ay. Tato ba! Zaslo! Aday matam na de. Zaslo! Ngapun kangbra. Tok kok kadau ni dakti. Adu kangwa ba. Hek ubaga masana kangna mafam jana kham gadam. Mai thina mafam dane ina far lawri. Ai, alai. Alai. Tatumba! 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 Tato! 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 Tatumba! мяу 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 Lumana! Boris! Lumana! Lumana!
ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ Thaza, noi mamadi paisa yam paidai ne. Sanagi lik macha ama sahaludana. Moina masana khangna sabira di phare. Adu natradi ai hairoi. Hoi bima, nini gi matok duga sarakani kai dudi hairenu. Ai kaisu mi hodreda. Imana su sabi ba ngamde lairabanina. Ai lehoro. Lehoro, aina haibudo lehoro. kauniko. Ai khoy mung chatlagi. Aina haibudo kauniko. Ibema. Namanabisingna kari kari pangani hairaba. Ima, achaubabu yaw yaw deda. Naraibangna thibanina. Imana di achauba amatta laibibasu ngamdredo. Nangi mamada haige khanbasu. Nani singi mataududa ima hainingdre. Napado laijaramlabadi kharasu phagadabani. Ima ibema. Imana hapiriba kharase. Nangna ning thunglaro. Ima, ai kaisu khandeda. Imana bibiba kharase. Chipuraga chatlagi. Korau, pamo. Aibu kobagi marambu. Ai nangonda wam ta haigena lakpane. Nang yagadra? Aibu nang haibu wada yadaba kari yaukhrage. Thawai piyu hairabasu pigani. Korau,
ꯑꯩꯒꯤꯁꯦ ꯁꯣꯛꯄ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯃꯤꯉꯣꯟꯗ ꯇꯥꯇꯣꯝꯕꯗ ꯇꯝꯕꯤꯒꯅꯨꯀꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯒꯤ ꯍꯩꯖꯤꯕꯣꯠ ꯌꯥꯝ ꯆꯥꯎꯅ ꯍꯥꯏ ꯃꯄꯥꯟ ꯂꯝꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯃꯑꯣꯡꯗ ꯀꯦꯛꯀ ꯀꯛꯀꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯅꯪꯁꯨ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩ ꯎꯔꯒ ꯅꯪꯅ ꯍꯌꯦꯡ ꯀꯦꯛ ꯀꯛꯄ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯀꯞꯄꯣꯏꯅ ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯞꯅꯤꯡꯂꯕꯅꯦ ꯑꯩꯒꯤ ꯇꯧꯔꯒ ꯅꯪꯅ ꯀꯞꯀꯅꯤ ꯈꯟꯕꯗ ꯈꯥꯡꯖꯤꯟꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯥꯟꯕ꯭ꯔꯥ ꯀꯣꯔꯣ ꯃꯥꯟꯗꯦ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯒꯕꯨ ꯃꯈꯥ ꯇꯥꯔꯣ ꯀꯩꯗꯧꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯦꯛ ꯑꯃꯠꯇ ꯀꯛꯑꯣꯏ ꯂꯨꯍꯣꯡꯕꯁꯨ ꯇꯣꯛꯀꯅꯤ ꯅꯪ ꯇꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯉꯁꯥꯏ ꯆꯦ ꯊꯥꯖꯗ ꯀꯩꯅꯣꯝ ꯄꯥꯡꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯍꯩꯗꯣꯛꯑꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯉꯁꯥꯏ ꯅꯪ ꯂꯥꯛꯀꯅꯨ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯃꯣꯏꯅ ꯃꯆꯤꯟ ꯏꯌꯥꯎ ꯌꯥꯎꯔꯗꯅ ꯀꯩ ꯍꯥꯏꯅꯣꯕ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯣ 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 ꯑꯁ. ꯍꯥꯏꯒꯅꯨꯀꯣ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯑꯁ. ꯃꯆꯤꯟ ꯏꯌꯥꯎ ꯌꯥꯎꯔꯗꯅ ꯀꯩ ꯍꯥꯏꯅꯣ ꯅꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯣ ꯃꯁꯤ ꯉꯥꯡꯁꯤꯗꯤ ꯌꯥꯔꯦ ꯑꯉꯥꯡ ꯋꯥꯅꯤ ꯈꯪꯗꯦ ꯑꯍꯜ ꯋꯥꯅꯤ ꯈꯪꯗꯦ 이마, 그나마 말래니. 그나노. 강대. 아유 아유 아이 새끼. 아유 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯣꯔꯧꯅꯤꯅꯦ ꯀꯣꯔꯧ ꯀꯣꯔꯧ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯣꯔꯧ ꯀꯩꯗꯧꯔꯝꯃꯒꯦ ꯃꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ 지다사 착해잖아. 애기 와부터 따닉지. 이제 타자. 네, 토이브네.
이제 타자. 아무튼 돌아오. ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯍꯥꯏꯕ 이제 타자기 통나오면 돼. 뽀라 막 다오래 이제. ꯍꯥ ꯀꯔꯤ ꯄꯣꯠ 그이놈의 다오래. 아무것도 얘기미나르세. 아 ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯩ ꯁꯤꯗ ꯉꯥꯏꯕꯤꯒꯦ ꯀꯩꯅꯣ ꯑꯗꯨꯕꯨ 피니. 제 타자. 낭디 타모 얌깔. 꼬라우다. 제 타자기 와칼다. 깨양와. 세. 시파실로. 세. 시파요. 마디 미파다. 누피 응앙디 얌나 쪼프 누빠네 마디. 마부 누시바디 라야다. 하톡 닝드라. 제 타자. 아이 제 타자다 하이는데. 아두부. 아이나 하이로부터 까나버수 레이로. 아두부 꼬라우디 아이게 이만나보니나 마기 뭐이 아이나 강해지 타자 마디 이짬짬만 마시 하이나고 아이게 이띠 마시나디 아이 마부디 이만나보니나 마부디 얌누시에 제 타자 능기수 레까기 높아네 마기 마부 강랑베리에 제 타자 아이 와세 시들레빠 제 마는에 제 팀을 삐락빠 제 아두가 제 타자기 악샴다 릭 아무것도 치대 해보세 마나 강해 제 타자기 로홍문 낭나고 마기 이어라가 차락바네 제 지금 봐요 제 타자 아이씨
하자루대 아송나 와라까니 ನಂಗಿ ಶೇಂಗ ನುಂಶಿಬನ ಕದೊಂದನು ಪುನ್ಸಿಗಿ ಲಂಬಿಶಿಬು ಲಮುನ್ನರೆ ನುಂಶಿ ಇಯಾಯಿದ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯠꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯝꯂꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯂꯨꯗꯦ ꯊꯃꯣꯏꯁꯤꯅ ꯈꯪꯕꯗ ꯋꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯃꯤꯅ ꯋꯥꯡꯕ ꯉꯥꯅꯝꯗꯔꯦ ꯎꯠꯂꯝꯂꯒꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯇꯧꯗꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯂꯥꯞꯅꯈ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯂꯥꯞꯅꯈ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕ ꯑꯣꯏꯍꯜꯂꯁꯨ ꯑꯁꯤꯕꯒ ꯋꯥꯈꯜ ꯑꯣꯏꯍꯟꯕꯤꯕ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯈꯤꯒꯅꯤ ꯅꯪꯒꯤ ꯑꯩꯐꯥ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯒꯤ Kay ikaw nung sunay no? Lucho na siya! 낚시대 막아야 다 이노. 낚시대가 있는 면나 흔들어. Ko tama lang. 시다 또 레이터바 강우 그라 분sel레세 까나까나노 ꯁꯣꯝꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕ 어 아빵방한 그라 컴sel라가 힝니 칼리시부 소모이래 오이로이다바 수드라 누가이바 빰바 강부 멀리 칼리 해보세요 소모이래 ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯦꯛꯇ ꯑꯐꯥꯎ ꯁꯥꯕꯤꯔꯤꯕꯁꯤꯕꯨ ꯒꯨꯟꯗꯥꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯁꯨꯅꯤꯡꯗꯕ ꯒ꯭ꯔꯨꯞꯁꯤꯗ ꯃꯤꯡ ꯆꯟꯒꯦ ꯍꯥꯏꯅ ꯂꯥꯛꯏꯔꯣ ꯃꯁꯛꯄꯨ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯕꯨ ꯑꯣꯏꯕ ꯌꯥꯅꯤꯅꯦ ꯂꯣꯜꯂꯨꯔꯤꯔꯣ ꯀꯣꯔꯣ ꯅꯈꯣꯏꯅ ꯌꯥꯝꯕꯁꯤꯗꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯦꯅ ꯁꯥꯎꯗꯅꯕ ꯍꯣꯔꯦꯟ ꯈꯔ ꯍꯥꯏꯈꯣꯀꯣ ꯑꯩꯅ ꯂꯛꯅꯕꯗꯨꯗ ꯀꯩꯅꯣꯝꯃ ꯈꯜꯂꯝꯃꯅꯤꯕ Si Puspa, pura mi bera amni ba? Watap na ngang na sakna baga jawabzat na tida. ꯐꯔꯦ ꯐꯔꯦ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯟꯗꯨꯅ ꯅꯊꯧꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯛꯅꯤꯡ ꯆꯪꯉꯨ Nung si prem da luple, pina ira chena, toy bi haina, kauri mana. Nung si prem da luple, tas si mangay da na. Toy bi,
nang nei bu thamu sin nungsi ta dine khongpan si dine phal lau tung thara gane siro su singam na Thoibi nam ta nuba nang harau na ba jagoi sage dance toge ko taurge ko Dagoro kaidorage amtaga zong khuo kairabo yam phajaye Thoibi nang si karan ontok tagre karigino nang na nuti yengo phulaw ranji gidubo as talliye nang sidi kaidorage phara ipu furadana Kaino. Apang jidi. Ngana lo da ba. eh Hoji yeng ur jabni. Mi ka le udre ba. Sa lo ne lai khala ga. Kei film gi wari no ai su khara yeng jahoge dana ai di khang de la shema da hango kaidore leisemba film maming habda adu pa khali de khange yang auction na jano nasa ga do amta phararo ye namai ga do uri nga ta ngai jani ko Haima. Aina marup ngayak tang sa tho ingay sida. Na koy ni na tawrami sibu yengo ba. Tabak ka mataloy sa lamdi mi na koy ani sibu. Sing si ay nga say chatring ida kayo hayram ba na tro. Hogjik pawba masiling am dewani. Masa na saga da ba si pawba sinjaram de ni makoy siya. Sing pawba kayram de. Nga si di ne ay saka mata thongoy ko na koy. Masa na sajaga da ba si pawba sinba hay tiye ba. Ngasidine ay tsaka mata thongoy ba tsaka mata thongoy ay da sijaninga ba niko sijaninga ba nakoy gi sana ba suhot na ba cross suhot na ba imong manung gi suhot na ba ay da sijaninga ba niko sijaninga ba kaidoragi ma kaidoragi di kaino ha kaidoragi di kaino Laisabi masama may nan ba matang uba dadi lakna ni ba khanga ba natro na khoibo hayeng mi oira roin he imongi sengi thongi su hotna ba na khoi gi su hotna ba mi oira roi ye na punsi do mi oira roi ye ai su wa ye na khoi ani gi su hotna sen thongi su hotna na khoi na ai ide ngam ta pang bi bro ya sloi kre Sing macet mata kayu hai babu. Na koy ani lay babu kain te he Canada ba. Imana sa sing khai la ga khil pham bi du kai du na ha Mashi di ba Ima ai khai ge se na sa ba khil is na khai lu atro Nang na ayuk sida kadai sa luri ba. Handak ti nang su koy khala Noi ne ai bu phate hainu ko apik pa singang na bangam dringe da asaw ban nga masumu yawra abani ne ngai ko nang na ayuk sa khala is ne kadai da no ayuk ta satli se Ima angang tu shan chulu buni ba ha angang ni ko ai sabi ga di nate ko nati angang ne ba noi ne lakna bangam dre ko ai nang ne nang khare hemal labani ko nang ama sina thoma adine nang ne nang Hima na hauji lai ro Thabak yang kalli ko Ngasidi noi lekai gi joker do kem nungai ti khangaba joker hai sibu kanano as leirak changbom gi yumani shubda leibdo isai daga pangshak shakpa jagoi da pungsa sabdo magi min koro ko bune anduga nana joker hai do ai ta bam nungai te mai ma ongdu da haibani kaino linthoi nana matam chupada angau boina uribado ma angau banate Jagoi sari bado ma ngau banate mana tori bado
फागी नते मागी मंगलाल अमा लई मंगलांदुगी असादने माना तुम्बा जाबा खंगदना अंगावदोनो होनारिबदो करम्बा मंगलान अफावा फिल्म के स्टार होइबा फिल्म की हीरो फिल्म की हीरो मसक तुगा नंगी से माबु नोकना बिरिब्रा लिंथोय माबु क्याम थीरबगेने थीदेदा अइना सुम फागी तौबने ꯀꯔꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁ ꯃꯣꯏ ꯃꯌꯥꯝꯗꯣ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯤ ꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯊꯤꯡꯂꯦꯝꯗꯣꯏ ꯄꯣꯠꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯁꯨꯛ ꯊꯤꯡꯂꯛꯏꯁꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯦ ꯆꯠꯄ ꯌꯥꯔꯣꯏ ꯗ꯭ꯔꯃꯥ ꯇꯝꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯁ꯭ꯀ꯭ꯔꯤꯞ ꯂꯣꯏ ꯄꯥꯏꯁꯜ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯆꯦ ꯄꯨꯁꯄꯥ ꯂꯩꯍꯧꯋꯤ ꯆꯦ ꯄꯨꯁꯄꯥ ꯊꯥꯔꯛꯀꯦꯅ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯃꯅꯤ पुंग अहुमुक तारामने ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯆꯠꯁꯤ ꯂꯥꯎꯍꯦ ꯑꯕꯦ ꯅꯪ ꯀꯅꯥꯅ ꯇꯨꯏꯁꯟ ꯇꯧꯏ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ ꯑꯁ ꯑꯩꯗꯤ ꯇꯜꯂꯦ ꯅꯣꯏ ꯅꯌꯥꯝꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤ ꯇꯧ ꯑꯩ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯇꯨ ꯑꯂꯥꯛꯑꯦ ꯍꯥ ꯍꯦ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯍꯣ ꯖꯝꯖꯕꯣ ꯄꯥꯡꯗꯕꯣ ꯑꯩꯈꯣꯏꯗꯤ ꯑꯐꯥꯎꯕꯤꯅꯤ ꯇꯧꯉꯝꯕꯤꯅꯤ ꯑꯗꯨꯅ ꯈꯔ ꯈꯔ ꯀꯤꯌꯨ 스크립도 하나 필요. 아두나 잡아디 난게 시주 필요해. 그다 필요 없어. 해 부스파 낭 얌 하우누고 낭네 누피네 타비람니 이스 타비라버니 가이나. 해 나린데 라이트나 마판 톡다 보. 람담 치나 보에나 아딱 나래네. 오이주 오로이다보다. 너희 나마두부 पैसा क्या पाइजरगी सेन क्या लेरगे बा नामादुबो. हे पुष्पा 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 हे पुष्पा पुष्पा ओय पाखलिरो मसी नुपासे आइबु नुसिबा माले मसीदी पुरा बेरा नुसिदी नुसि कोको हायो हे मिना हंजाखिनिको नंगोन नुसि हाइदो सोकुदिने चुप छारा लाइजरे कदाय आगांगे लाइक तो पिरो नुसि हायो लाइक तो पिगे फरे फरे नुसि हाइरे आगांगे लाइक तो पिरो आइदी हे हाइदबदो पिरोको हाइगे से लौरो आई नंगो सुंग नुसिदे यारो हाइबने पोखिबा यारोइबा पोखिबा सुया यारो पिरामो बा एक्टिंग आइबी नंग एक्टिंग अमुक तौरब्रा पुष्पा हे पुष्पा 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 पुष्पा
ꯆꯥꯛꯑꯦꯀꯣ ꯃꯔꯣ ꯂꯣꯟꯅꯔꯦꯀꯣ ꯊꯃꯣꯏ ꯑꯅꯤꯁꯦ ꯁꯤꯡꯁꯤꯗꯁꯨ ꯈꯔ ꯉꯟꯅ ꯈꯥꯏꯗꯣꯛꯑꯃꯗꯤ ꯐꯗꯧꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯥꯁꯤ ꯅꯈꯣꯏꯅ ꯈꯔ ꯁꯣꯛꯆꯟꯕꯤꯗꯅ ꯊꯕꯛꯁꯤ ꯃꯈꯣꯏꯅ ꯈꯔ ꯌꯥꯎꯁꯟꯕꯤꯔꯗꯕꯨ ꯀꯩꯗꯧꯕꯩ ꯆꯥꯛ ꯊꯦꯡꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯅꯨꯄꯤ ꯑꯣꯏꯖꯔꯝꯃꯗꯤꯕꯀꯣ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯒꯗꯕꯅꯤ ꯑꯆꯧꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯒꯤ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯤꯕ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯕꯅꯦꯅ ꯋꯥꯖꯔꯕꯅꯤꯅꯦ ꯏꯆꯥꯁꯦ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯕꯣꯆꯧꯕ ꯕꯣꯆꯧꯕ ꯁꯣꯝꯗ ꯑꯝꯇ ꯂꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯔꯣꯏꯁꯤꯒ ꯑꯂꯨꯒ ꯍꯦꯛꯇ ꯊꯣꯡꯖꯜꯂꯒꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨꯗ ꯆꯝꯐꯨꯠ ꯈꯔ ꯌꯥꯎꯕꯅꯤ ꯆꯥꯊꯣꯛꯑꯣ ꯃꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯝꯐꯨꯠ ꯆꯥꯊꯣꯛꯑꯝꯃꯕꯗꯣ ꯑꯩꯗꯤ ꯑꯃꯁꯤꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯗꯅ ꯂꯥꯎꯔꯨꯔꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯑꯉꯥꯡꯒꯤ ꯀꯣꯏꯁꯟ ꯁꯦꯝꯅꯤꯌꯦꯗꯥꯏ ꯁꯦꯝꯗꯣꯏꯅꯦ ꯁꯦꯝꯃꯨꯔꯣ ꯀꯨꯏꯔꯣꯏ ꯏꯃꯥ ꯃꯤꯀꯨꯞꯇ ꯊꯣꯡꯒꯦ ꯆꯦꯡꯅ ꯀꯦꯖꯤꯗ 25 ꯌꯧꯁꯤꯜꯂꯛꯑꯦ ꯀꯝꯗꯧꯅꯕꯨ ꯍꯤꯡꯗꯣꯏꯅꯣ ꯈꯪꯗꯦ ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯊꯥ ꯑꯃꯕꯨ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯈꯪꯗꯦꯅꯦ ꯆꯧꯕ ꯅꯅꯥꯎꯗꯨ ꯀꯧꯁꯤꯜꯂꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯅꯥꯎ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ 이만하부 ꯑꯩ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯈ꯭ꯔꯕꯅꯦ 이만하 kitang chaibibuna adam sauri kaigino lao chars lao lao ꯍꯣꯏ ꯂꯥꯛꯑꯣ ꯆꯥꯔꯣ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯔꯣ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯁꯤꯕꯣ ꯆꯥꯗ ꯆꯥꯎ ꯆꯤꯜꯍꯥꯎꯅ ꯊꯤꯔꯤꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯪ ꯁꯤꯗꯤꯕ chauroi ma ꯆꯥꯔꯣ ꯁꯥꯏꯍꯦ tam chao charo kai noi ma ꯑꯃꯁꯤꯁꯨ ꯊꯛꯄ ꯌꯥꯏ ꯍꯦꯛꯇ ꯃꯨꯟꯅꯩ ꯃꯥꯏ ꯄꯤꯃꯩ ꯆꯥꯎꯋꯦꯕ ꯊꯛꯄ ꯉꯝꯗꯦꯕ ꯁꯤꯁꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯆꯠꯊꯣꯛꯎꯈꯤꯗꯣꯔꯤꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤ ꯊꯦꯡ ꯍꯜꯂꯛꯄꯤꯗꯣ ꯇꯧꯅꯨꯀꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ ꯃꯥ 이마 아시부 양 없으나라바네 이사부 가나는 엉신의 하리노 이사 먹는 시벌레 본때네 자로 사슬 누파나부 마피가 이라시엘라드라 이마 아시부 누시브라네 가리기 농시더니 이사다기 hen 농시바부 그다이들 레이가다게 사로 싹사링에다 깜빡 팠대고
yam nai ko. Kedo yun ang tuyo po. Sa mga masang din ang fajani sinine. Yung din na sa pumirang turaga, na na foreign na sana din eh. ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯩꯇꯕ ꯆꯥꯕ ꯆꯥꯗꯕ ꯃꯤꯅ ꯎꯕ ꯅꯠꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯏꯗꯧꯔꯕ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁꯅꯦ Film star na koina, nasagi chanabi utuna nga kadawni. Adu din natadana, away ma kung utuna film star ni ilayradi. Soydana lekata kani. Nasana nasagi identity nga pangamdama na kuibu. Mina urono kanine. ꯐꯖꯕ ꯑꯐꯕ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯇꯥꯃꯣ Nang pajaba haibase, karino kangdramane. Migi maraton tumba, mami lawdo. Aryan matau tamaga, pagdam tamaga nang pajani kangbra. Pai paktesu kangdana, masidai sida. Ar masa kangdaba na koina. Pajani na kaliro. Nang lambidu da sake kaladine. Nasana na sabu muna kalo. Nakoidi nupani na pay. Aikoidi nupini na mina ngangnagadabagi nongnagadabagi maya kadana lay. ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕ ꯄꯨꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯗꯥꯀꯣꯔꯣ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯇꯧꯕꯇꯗꯤ ꯊꯕꯛꯇꯣ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯪꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯪꯐꯥꯎꯅꯅꯕ ꯊꯕꯛ ꯑꯣꯏꯕ ꯇꯥꯕꯗꯤ ꯅꯪ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯧ ꯅꯪ ꯃꯥꯒꯤ ꯃꯔꯝ ꯃꯊꯨꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯊꯨꯡꯅꯕ ꯉꯥꯛꯇꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯩꯒꯗꯕꯅꯤ Nahakna matam changna tamluribe acting do. Lemna khak manghan gi khangan. Real life da utringai da. Nahaki haibe acting ado. Dinthoina nangbu nuksina hotnaba da. Real life da oina sijina. Madungam labadi nang ai shu mai pakpo oigadoriben. ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯌꯥꯗꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯂꯩꯁꯦꯝꯕꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯂꯤꯟꯊꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯪꯇꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨꯗꯤ ꯐꯦꯔ ꯑꯣꯏꯅ ꯈꯜꯂꯤ Leibakse, leihai dreko. Misam ni khangde. Ama ni khangde. Misam ni khangde. Ama ni khangde. Tahat na reko leibakse. Tang kuntareta gisu general strike. Matam kaktabi. Is. Kay tien satlaga hingbay koidi leibakse leihai dreta. Bosoba. Bosoba. Atomba dubu karaya musa krazano ne taurisibo ibo. Kedorage ma. Ngasay na karfi tau kredi hai, imadi kay dalay ba? Mai pi ma bazar se pot pak logoy da loisan nay. Adu day dine sabe para ta tholai. Oto ma da ngari namba to na namaga lai. Nanaw di. As, ngasay ayok tagi sakibani. Masingang siya ma. Ay na niya, no man niya. Ma pubo soydram ni. Aibu pi hongdringay sida mabong tang tihoro kisida. Tiro ni ma. Se, pi ka to hong to lo. Potaro lo. Ay ne, sang may tagalur ka lo. Hoy. Hay na. Masina mo ping na sila isina. Kay daw rea, nang su kamando na mayam tanarak pa da yawra ira. Mayam tanarak pa da yawra pray mi. Natimi. Kay daw ragye ba? To, siya ngoy ma. Ay ne, screening kalli. Karino ne taurisi. Kari tamba mung sa tore. Ay ne, film gi acting tambe screening do. Khalabane. Ay film tam chatoy ko. Nayamba na yum sida nongit ngan ba tawba larik pada. Angang tiusan taw na maranay pesa tali ba. Nang na cinema ni drama ni isay taba sa tawri isay yang ba sa taw nang nayamba sinong tang phuba soy drama. As. Nang na tawri bu oy dawri bra. Oy ni mi ma. Ay ne, ning to kanu bit chatoy ko. Adugi seltum nang thide yaroy ko. Is. Ay dine,
ꯄꯤꯗ ꯌꯥꯔꯣꯏꯀꯣ ꯃꯁꯤꯕꯨ ꯀꯃꯥꯏ ꯂꯣꯏꯅꯗꯣꯏꯅꯣꯅꯦ ꯑꯩꯕꯣ ꯍꯥꯏ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯂꯧꯁꯜꯂꯨ ꯂꯥꯎ ꯁꯦ ꯁꯤꯒꯁꯦ ꯄꯨꯁꯤꯜꯂꯨ ꯑꯃꯁꯤꯅ ꯄꯤꯡꯅ ꯆꯪꯉꯛꯏꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯍꯌꯦꯡꯗꯒꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯝꯕ ꯆꯠꯂꯅꯤꯌꯦ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯨꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯒ ꯇꯣꯛꯅꯕꯅꯦ ꯑꯩꯅꯅꯦ ꯑꯃꯨꯛꯇꯪ ꯐꯨꯕ ꯁꯣꯏꯗꯕꯅꯤꯀꯣ ꯃꯁꯤ ꯉꯥꯡꯁꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯁꯤ ꯌꯧꯁꯜꯂꯛꯑꯗꯤ ꯏꯕꯨꯡꯉꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤ ꯐꯅꯦꯛꯀ ꯁꯦꯠꯂꯝꯃꯤꯁꯤꯕꯣ ꯁꯨꯝ ꯁꯦꯠꯅꯤꯡꯗꯅ ꯁꯦꯠꯂꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯃꯤꯗꯦ ꯁꯨꯝ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯈꯜꯂꯝꯃꯤꯅꯦ ꯋꯥꯈꯜ ꯃꯆꯥ ꯈꯟꯕ ꯃꯤꯁꯦ ꯋꯥꯈꯜ ꯑꯆꯧꯕ ꯈꯜꯂꯀꯥꯟꯗ ꯉꯥꯎꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯗꯤ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯕꯅꯦ ꯏꯁꯣꯔꯁꯦ ꯃꯃꯤꯠ ꯇꯥꯡꯕ ꯃꯥꯜꯂꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯥꯅ ꯎꯕꯤꯗꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯠꯇꯨꯅ ꯊꯝꯕꯅꯦ ꯑꯗꯨꯗꯤꯅꯦ ꯃꯤꯠ ꯇꯥꯡꯕ ꯅꯠꯇꯤꯌꯦ ꯃꯤꯠ ꯁꯣꯛꯄꯅꯦ ꯑꯥꯏ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯃ ꯍꯥꯠꯇꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯀꯩꯗꯧꯅꯕ ꯃꯥ ꯁꯤꯔꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯁꯣꯔꯥꯔꯦꯟꯗ ꯀꯥꯔꯅꯤ ꯑꯗꯨꯏꯇꯥꯔꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯏꯁꯣꯔ ꯃꯌꯥꯝꯗꯣ ꯃꯥꯟ ꯃꯃꯤꯠ ꯂꯥꯌꯦꯡꯉꯅꯤꯗꯅ ꯑꯗꯨꯏꯇꯥꯔꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯂꯣꯏꯅ ꯎꯔꯅꯤꯗꯅ ꯑꯁꯤꯕꯨ ꯈꯪꯗꯦ ꯕꯨꯗꯨ ꯂꯦꯟꯊꯣꯏ ꯅꯪꯁꯦ ꯐꯥꯒꯤ ꯌꯥꯝ ꯍꯩ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯅꯪ ꯏꯁꯣꯔꯕꯨ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯩꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯕꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯥꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒꯅꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯕ ꯌꯥꯏꯌꯦ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯅꯦ ꯍꯥꯏꯌꯣꯕ ꯇꯣꯛꯑꯣꯗ ꯅꯪ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯩꯕꯨꯗꯤ ꯃꯥꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯉꯝꯅꯦꯕ ꯍꯥꯏꯌꯣꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯠꯂꯒꯦ ꯈꯜꯂꯦ ꯁꯦ ꯂꯤꯟꯊꯣꯏ ꯍꯥꯏꯔꯣꯃꯤ ꯁꯦ ꯍꯥꯏꯔꯣꯃꯤ ꯇꯥꯔꯣ ꯑꯩ ꯍꯥꯏꯔꯒꯦ ꯆꯤꯡꯗꯣꯟꯗ ꯂꯩꯔꯤꯕ ꯎꯔꯕ ꯑꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯧꯗ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯪ ꯄꯥꯞ ꯄꯨꯖꯅꯤ ꯍꯞꯇꯥ ꯑꯃ ꯑꯁ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯁꯤꯗꯤ ꯑꯩꯕꯨ ꯉꯝꯅꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯤꯁꯨ ꯀꯅꯥꯝ ꯎꯔꯣꯏꯗꯕꯁꯤꯕꯨ ꯍꯣꯏ ꯂꯤꯟꯊꯣꯏ ꯐꯝꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯀꯣꯔꯧꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯂꯦꯁꯦ ꯃꯥꯅ ꯊꯥꯖꯅ ꯂꯧꯕꯗꯣ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤꯗ ꯑꯗꯨꯏꯁꯨ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯕꯅꯦ ꯑꯩ ꯈꯪꯉꯦꯕ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯇꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯃꯤꯠ ꯑꯅꯤꯗꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯇꯥꯔꯦ ꯐꯥꯒꯤꯗ ꯑꯩꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯀꯩꯅꯣ ꯀꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦꯕ ꯏꯃꯧ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯇꯤꯅꯦ ꯗꯥꯎ ꯌꯥꯗꯣꯔꯕꯅꯦ ꯑꯩꯁꯦ ꯏꯃꯥ ꯍꯣꯏ ꯃꯧ ꯇꯥꯏ ꯃꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯃꯁꯤꯃ ꯑꯩ ꯃꯪꯂꯥꯟꯁꯦ ꯃꯪꯐꯥꯎꯅꯗꯣꯔꯕꯅꯤ ꯑꯗꯩꯗꯤ ꯄꯩꯁꯥ ꯇꯞꯅ ꯄꯥꯏꯔꯅꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥ ꯁꯤꯕ ꯀꯤꯗ꯭ꯔ ꯂꯣꯏꯔꯦ ꯁꯤꯕꯕꯨ ꯀꯤꯗ꯭ꯔꯗꯤ ꯄꯩꯁꯥ ꯄꯥꯏꯔꯦ
ꯅꯨꯄꯥꯅ ꯄꯥꯡꯗꯕꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤꯀꯣ ꯊꯃꯣꯏꯒꯤ ꯋꯥ ꯃꯥꯏꯊꯣꯡꯗ ꯇꯥꯔꯦ ꯑꯣ ꯅꯇꯧꯅ ꯇꯥꯛꯂꯤ 이싱 ꯆꯣꯛꯄ ꯐꯥꯎ ꯀꯤꯔꯤꯔꯣ ꯑꯣ 이루ꯖꯔꯤꯗꯣ 바텐ꯗꯣ 이싱 ꯌꯥꯎꯗ꯭ꯔꯦ 이싱 조금디 낭나 탈라가 타마가 아이 카나데 잣로 하이노 ꯈꯤꯇꯪ ꯊꯩꯔꯒ ꯆꯠꯄ ꯐꯥꯎ ꯀꯤꯔꯕꯣꯏꯔꯦ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯐꯝꯈꯤꯅꯤꯅ 아야 ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯔꯛꯁꯤꯗ ꯇꯨꯝꯃꯤꯖꯥꯠꯂ ꯈꯪꯗꯦꯅꯦ ꯐꯤꯔꯨꯛꯁꯤꯗ ꯈꯨꯝꯃꯒ ꯇꯨꯝꯒꯅꯨ ꯁꯣꯔ ꯐꯨꯟꯅꯤ ꯍꯥꯏꯕꯁꯤ ꯌꯥꯗꯦꯃꯤ ꯍꯩꯃꯥ ꯀꯩꯅꯣꯁꯤꯗꯤ ꯍꯩꯃꯥ 이스 ꯀꯩꯅꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯁꯤꯗꯤ 이스 ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯗꯤ 이스 지바부 키드디 पैसा तुम पाइरे मा 보소봐 보소봐 그대로게 마 하이 농마이 마콘시 따브로 나나 혹시 레이람데미 통간 파우더 투어가 이행우시 라우다 뭐 염세상에 갔다 하면서 Tobiya Nano Tobiya Ang tahog walun hay Thole thole Ine Kaidaurage Tobiya Nakoy tako raw dubu Ngasi nongmani ni sibu nakoy ga pawga phaunabra ba Kaidauba yaurage 마세 한dak 마락세 누미당세 뿡바로부 따라봐 юм데 헥타 레람데 강아브라 가만히 떠니 떠르시디 얘기 보소봐 자시 Linthoi Linthoi Kaidaurage Dakurogdo ngasi numini ni hum suri ahing ahing halaktaba Kaida lerangadabno khangde 또 타즈드는 짤크르잖아. 사진을 잡아래.
ꯆꯠꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗꯦ ꯋꯥꯈꯟꯅꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯂꯥꯏꯔ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯇꯣꯟꯕ ꯖꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯌꯨꯝ ꯆꯠꯂꯅꯤ ꯄꯥꯕꯨꯡꯁꯨ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯅꯤ ꯈꯔꯧ ꯊꯦꯡꯅꯔꯝꯃꯦ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅꯇ ꯂꯩꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯩꯊꯣꯡꯗꯣ ꯏꯃꯛ ꯃꯛꯁꯜꯂꯦ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯅ ꯊꯦꯡꯅꯔꯝꯃꯦ ꯅꯪꯕꯨꯁꯨ ꯍꯪꯉꯝꯃꯦ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤꯗꯅ ꯅꯪꯁꯦ ꯅꯥꯄꯟ ꯀꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯀꯜꯂꯤꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯖꯅꯤ ꯑꯩꯈꯣꯏꯕꯨ ꯁꯟ ꯀꯌꯥꯝꯒꯤ ꯂꯩꯒꯦꯅꯣ ꯀꯩꯅꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯨ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯤꯅꯤ ꯑꯩ ꯂꯤꯟꯊꯣꯏ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯈꯣꯏꯅ ꯌꯥꯅꯕ ꯁꯤꯟ ꯇꯥꯕ ꯑꯩ ꯁꯤꯟꯕꯤꯒꯦꯅꯦ ꯃꯁꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯕ ꯔꯣꯃꯤꯌꯣꯅ ꯖꯨꯂꯤꯌꯦꯠꯇ ꯌꯦꯡꯈꯤꯕ ꯃꯤꯅꯦ ꯌꯥꯅꯤꯗ ꯗꯃꯥ ꯌꯥꯅꯤ ꯑꯩ ꯁꯤꯟꯒꯥꯏꯒꯦ ꯑꯩ ꯁꯤꯟꯒꯦ ꯀꯩꯅꯣꯝ ꯂꯩꯔꯦ ꯂꯤꯟꯊꯣꯏꯗꯣ ꯊꯣꯏꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦꯕ ꯉꯁꯤ ꯂꯥꯛꯀꯅꯤꯅ ꯉꯁꯤ ꯇꯧꯔꯁꯦ ꯌꯥꯏꯅꯦ ꯑꯗꯣ ꯆꯠꯁꯤꯂꯣ ꯉꯁꯤ ꯂꯥꯛꯀꯅꯤ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯁꯣꯏꯗꯕꯤ ꯆꯠꯁꯤꯂꯣ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯊꯣꯏꯕꯤ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯐꯣꯟ ꯑꯝꯇ ꯂꯧꯔꯛꯑꯣ ꯁꯦ ꯕꯕꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯧꯖꯤꯛꯅꯤꯀꯣ ꯊꯨꯅ ꯂꯥꯛꯑꯣ Hey sir! Nang nai ko dalawa ba saging sibo ka na ba saging no?
ꯑꯗꯨꯝꯅ ꯏꯁꯣꯔꯗ ꯋꯥꯀꯠꯄ ꯐꯠꯇꯦ ꯅꯪꯒꯤ ꯅꯤꯡꯕ ꯑꯩꯅ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩ ꯅꯪꯕꯨ ꯄꯥꯕ ꯑꯩ ꯂꯝꯄꯥꯛ ꯃꯁꯤꯗ ꯂꯥꯛꯑꯦ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯅꯤꯡꯍꯜꯂꯦ ꯀꯨꯏꯅ ꯉꯥꯏꯍꯜꯂꯔꯣꯏꯗ ꯑꯩ ꯆꯠꯂꯒꯦ 이제 깨도래 깨도래 시작 깨도래 시작 깨도래 빠바 자 택시 택시 빠바 아이기 건데 레베 페샤도 아이 시즌나자게 अदु कैदुक साइबनु बाबान हिंगिसे नंगिनी अनोबो कारामले साइब्रो बाबा सेंगेको सेंगेने अदु कैदुक साइबनु आई इमानबा मगी फिल्म की प्रोड्यूसर ओइदबे याद्रे मागी मंगान आइना थुंगनगनी हाइना वसखरे फिल्म की प्रोड्यूसर ओइगे अमत नतिने अनि अहुम ओइथोंसिने इसासि असेंमैनको बाबा असेंमने बाबा चाक थुंगरगे थोगरो Nana, nang wakan mo na kana kalo he. Nang atori tubu, oi biya atori bro. Tamoy na haiset. Tamoy ta budana pare. Tamoy ta budana chumme sikhtaro. Adui wana tine. Na hing kamai hing udino. Wayam ngangning de konang. Pare ne. Adu urgana. Ai khoi isinau gi lam lo hingon sarukse. Ai sa piro. Ai thok patau jakrege. Kani. Ha. Kani hai ba nang ho jai ba to. Ai jo ai lo hingon sarukro. Ai jo ai thok patau rage. Nang chaura rina. Ima ipa, isinau nu sida baga amata khangdre de. Ai su khangi. Nangi bangla. Ai su ininge. Sakang na actor ama. Hai bagi me amado. Sangal je daba. Lai raba. Akoi gi dikari upai le. Sien jaw dana kari oi be yake. Ai ni yum sigi set kya mang khre ba. Ha. Ai ni yum sigi sen kya mang khre ba. Nangi ori to pulai tam tan tro. Paisa lot mangali se. Nang nim so pisa kayam pasal lagi pisa. Kari no na banin tauri sidia. Aina nabani ngayang lai tana khanabasi khanagano haidro nangse napa masak khanghowdana ne ngasi phawbada aina luna tawrakpani ne yum si pana na bawon abata nayamasi mananganda thongalaga yum si sidarambani ne aina lairabani na samaj ki minong mai sa mayam si khange hairaga ngasi phawba nabani bu sauna ba yolak pasibu masigi damaktaro nang ngasi sibu naya masidar nang ma haidana sizinara bagi damaktaro lukrabi na masa yok ba haibudo engonda hekto hida pini ye lawing konse kai bok kaidana kai doga yon doga nangi saruk to pini ye
Nagi saruk to piniye imana. Angang ni kami tu. Bungo mase yam paroi dauri. Ma. Ay nali ma. Tamo. Ay lanjare tamo. Ima, tamo. Hay kay di ima hoy tamo ko na bedo. Ino ya lagi. Imagi koro. Kani kinone nanda sumyampan. Ima, dakoro lebra. Hay ma, Bema, nang la iboy rea. Ma di sa toki ye. Lao, kakalo. Yaw sanu. Kakalo. Se, sida famu se. Nang bu kari hage. Ima, dakoro leitro. Kayang kuirage sa toki ba? Ngay hak oy re Bema. Ima, kaido bu yaurge? Ima se hakshang hamdu bu mali kapubre ima. Bema, koro to. Ngasay ayuk tagi mapuk ni nung sinek nungay tana kapamaga sakhiban. Kaido bu yaurge? Ngasay se ayuk tagi saksu sakite. Hawjik pawa halakte. Aibu kaday da tiro kataban kangti. Mana thokpa amadi soiduna tauramgani ai khangi. Ai pam khangde. Adudi ima, ai dakoro gi lebam khange. Ai ma thiro porake. Bema, asing pagirane. Asing mani ima, ai ma thiro porake. Ngauti. Ai tumduna leirame. Hojikti ai makeup tholakle. Ai mangduna leirame. Ai nang si lakli base, nangi manglando mangphang nanrabani. Ai amu hana manglaro. Natte. Ai shoidana mangphang na hangani ye. Nangi da bak ai lekoni ye. Yengo! Nangi bitu na ingo de yengo! Ima, se, sisu mana puna bane. Khudai kadi hapirabra. Oh, phare. Phiro nena tauri se jugo saba ka amatta lai ponte dai Bema tauri se.
ꯊꯝꯂꯒꯦꯀꯣ Kaino shooting manung de tholi do. Kaisu tawde chak charaba baba di Baba ale hoye. Kaure. Hello? Nungai ribo? Director masangam de haiba. Aduda aina sagon chen numitagi leptana chathanaba haikrabani. Hoi, yamdare. Thamage. Kaidoramino? Amu akai check toromini.
ꯑꯇꯩ ꯀꯩꯀꯩ ꯐꯤ ꯁꯨꯗꯧ ꯂꯩꯒꯦ? ꯂꯤꯟꯊꯣꯏ ꯅꯪꯁꯦ ꯂꯧ ꯌꯥꯝ ꯍꯩꯕ꯭ꯔꯣ? ꯅꯪꯁꯦ ꯀꯗꯔ ꯌꯥꯝꯅ ꯍꯩ. ꯀꯔꯤ ꯍꯩꯕ? ꯅꯪꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯕ. ꯑꯩꯗꯤ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ. ꯐꯃꯨꯡ ꯐꯃꯨꯡ. 엔젤! 엔젤! 엔젤ꯁꯨ ꯀꯧꯕ ꯇꯥꯕ. ꯕꯕꯥꯒꯤ ꯐꯃꯨꯡꯗ ꯍꯣꯜ ꯂꯩꯍꯧꯕꯅꯤ. ꯑꯃꯨꯛꯇ ꯄꯥꯏꯊꯣꯛꯎ. ꯍꯣꯏ ꯄꯥꯕꯨꯡ. ꯑꯗꯨꯒ 엔젤ꯁꯨ ꯀꯧꯊꯣꯔꯛꯎꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯂꯤꯟꯊꯣꯏ. ꯍꯣꯏ. ꯕꯕꯥꯅ ꯀꯧꯔꯦ. ꯆꯠꯂꯣ. ꯕꯥꯕꯥ ꯀꯩ ꯍꯥꯏꯒꯦ? ꯃꯥ 엔젤. ꯀꯩꯅꯣꯝꯇꯗꯤ ꯆꯥꯁꯤꯗꯅ. ꯗꯣꯛꯇꯔꯒꯤ ꯐꯣꯟ ꯑꯣꯏ ꯃꯥꯜꯂꯦꯅꯦ. ꯍꯦꯛꯇ ꯄꯥꯏꯔꯦ. ꯍꯜꯂꯣ. ꯍꯥꯏꯕꯤꯌꯨ. ꯇꯧꯗꯦ. ꯑꯗꯨꯕꯨ ꯗꯣꯛꯇꯔ. 그러긴 해. 그시 떠오게. 그리 돌아 이베마. 그시 떠오게 봐. 바바, 자 택시. 샤부 그리 돌게 봐. 딱 다섯 시라. 그시 떠오게 봐. 봐, 마이 퍼저키 전이다. 고로, 자.
ꯑꯁꯨꯝꯅ ꯀꯣꯔꯧ ꯃꯃꯤꯒꯤ ꯇꯥꯏꯕꯪꯗ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯈꯤ